Mioiba aikoina aikoigi tungi punsida kari tholakani haina khanbada langtaknaba faudaba natte. Tungi punsida kari oirakani kanaga nungshi panthung oigadoribano. Aduga kayam kuirabagi tungda ina kaya khulakani. Masi chamamnaba ama oiri. Amasung asigumba wakhal mayam asina aikoida yamna khangningba pokhalli. Masina maram oiraga mioiba aikoina pandit, panji, fortune tellers, tungi laibakta kari tholakani haiba ngamba astrologer natraga tarot card reader gi manakta chetli. Tarot reading haiba asisu art makhal amani. Masida tarot reader singna card gi matengna nakhoi gi tungda lakadaba khudingmak haiba ngami. Maduda sunatana akoibada leiriba manak nakpada positive energy busu chingsilaga tungi punsida afaba fataba tholakadaba khudingmakbu khangnabada mateng ninarami. Adubu karigumbada positive energy gi mahutta negative energy oina laklabadi kari tholakani haina haiba ngamba nate. Chahi kunmanga khakta ngairibi meher kobi nupi macha ama leirami. Mahak tarot reading gi tawba yamna pamlami. Masana tamjariba medical gi line adubu thadoglaga tarot reading gi oina tawduna masagi career semba pamlami. Masana tamjariba medical gi line bu thadokpagi damakta mabu pokpiriba mama mapana meherbu yamna saurami. Adugi matung dagi meherna magi maramdam Delhi bu thadoklamlaga Jaipurda mathanta leiba lakhirami. Mehergi manakta client mi mayam amasu lakpa horaklami. Makhoi mayamna meherda tarot reading tawhalami. Aduga mehershu thamoi sengna miyamgi seba tawbirami. Nongma mehergi manaupi khusi meherbu unaba Jaipurda laglami. Matam kuirabagi tungda khusi uba phangjabata meher hainingai leitana nungaiba puklamki. Adubu khusidi meherda yamna nungaitaba pau amatamgi haina lakhibani. Khushina meherda hairami. Madudi makhoigi babagi hakchangi fibam kharak luna leiri. Aduga doctor nasu numit kharani khakta ngairi magi mabukningbu pelhanbiyo haina doctor na hairi haina tamlami. Khusigi wahai sing adu tabada meher thawai yamna nungaitana kablami. Khusina meherda yumda hannanaba chatnanaba tawsi haina hairami. Aduga babagi aroiba mikup talamdai asida nangna babagi manakta leijaduna babagi pukning pelhanduna seba tawbiba haibasi mathau tai haina khusina meherda hairami. Meher wakhal khalladuna nong hek ngalakpaga khusiga loinaduna yumda hannaba ware laurami. Wari mayam asi mathang sanarakpadagi makhoi animak wakhal yamna nungairamde. Makhoi ani mood off oirami. Nungaitriba wakhalon adubu fananaba hairaduna machin manaw angang oiringai matamgi wari sanaba horakhi. Angang oiringai matamgi wari ningsinglakpa wari sanaba horami. Meherna photo album ama cheksina thamjaba amasu puthora. Album aduda mamangai matamgi nungsiraba photos mayam amasu yaurami. Makhoi ani punna wari sanana album adubu yengminarami. Album adugi aroiba lamai singda meherna tarot card readers mayam amagi photo line napagumna nappa adu khusina urami. Madu ururaga khusina mehergini haiduna leirakhiba anauba tarot card book adu ningsinglakhi. Aduga meherda book adu piraduna yamna khangningba mawong utladuna khusina magisu tarot reading tawbiyu hainasu hanjin taklami. Makhoi anina yumgi araiba mai loinamak muthatladuna table da famtharami. Aduga meherna instruction book tugi mateng lauraduna khusina leirakpa anauba tarot card paba horakhi. Tarot adu hek ubada icham chamba malamde. Khara tonganba top amagumna tawba dongna tawi. Maduda sunatana madugi tarot adu uba matamda yamna hainadabagum mehergi pukningda wakhalda faubugum tawrami. Adu oidunasu khusi manaw nupina yamna nusina leirakpa gift khudol pot oibana maram oiraduna tarot adubu reading tawba ngamgadawba mande hainasu haiba ngamlamde.
Tarot adubu reading tawraroi haina hitokpa hekta ngamlamde. Instruction adubusu paraba matungda Meherna deck adu hangdoi aduga akoibada manak nakpada leiramba positive energy pumnamakpa adubu magi card reading tawbada mateng pangbinaba cheksinlamki. Meherna Manaogi khussigini hayarduna card manga khak mayam maraktagi puthorakhi. Puthorakliba card manga adu khusigi punsiga yamna mari leinaba yamnasu maru oiba tangkakpu haiba utpa ngamba card oigadawribani. Madugi tangkaksing adudi love, nungshiba, career, punsigi khongchat, sil, thabak, hingningai ki pambai, family, imung manung sagai natai, personal growth, maranai gi oiba, chokhatpa, amasung life expectancy, punsida oirakpa yaba asa. Meher tarot reading haurage haiduna hek tawbaga suddenly ikhang khang hodana ingangakpa yamna ngakpa makhol ama magi karondagi tarakhi. Khusibu mafam aduda thamnamlaga Meherna magi ka manungda yengba changlakpada magi almira upu adu hangdina leirami. Aduga almira upu manung aduda yauramba hablamba tarot card deck sing adu leimaida ichai chaituduna leiba adu uramki. Card sing adu khungalingai jairak aduda kanagumba misak amana mabu phung makhadagi mangonda yamna munna yenglakpadawna faurokhi. Meherna famung romda fatlauna yenglami. Mikup aduda ikhang khang hodana yamna thuna mi amagi mapkok manba ama famung makhada changkhibadawna tawki. Meherna udanaba lotpagumna tawrami. Madu urubada Mehergi tusing adu chap chap yungkhatkirami. Mahangna pakhatna yamna kina famung makha aduda yengluba matamdadi kanasu leiramba ude, kanasu leiramde. Pakhatlamba wakhal adubu fatharaga pumnamak magi wakhalna oiraba male kanasu leitabada haina khanki. Chekhaiduna taramba cardsing adubu khongolladuna lokhatladuna armira upu aduda hapchillamlaga magi ka adudagi thoklakke hek tawbaga Meherna nupi macha ama magi ka aduda badumdagi mabu yengduna leiba adu urami. Meherbu he ubaga yamna thuna nupi macha adu badrumgi thong adugi marumda lothirami. Meher yamna ngakpa faurami. Nupi macha adu karamna magi yumda leiramlibano. Karamba matamda lakhibano khanbada Mehergi wakhal thoklamde. Meherna masagi cheksin fire oinaba haiduna makhutta flower vase ki gamla adu paikhatladuna tapna badroom manungda changlakhi. Badroomgi thong kachin marum aduda chahi 7-9 mukta ngairibi nupi macha ama masa pumba tasillaga yamna kibagi mawong tawduna leiba adu ukhi. Adumakpu nupi macha ase kanano haibadi mahak ningsingba thoklamde. Meherna flower vase adubu side nakal amada thamladuna nupi machagi adugi manakta changsilami. Meherna nupi macha aduda hanglakhi. Nangbu kadaidagi lakpano? Aduga magi mayumda matau karamna yaurakhibano haina. Adubu nupi macha aduna pakum amata piramdana Meherbu konsinki. Aduga thamoi shokna hik launa kablakhi. Nupi macha adugi mawong matau aduda nungaitaba fauraduna Meherna pamkhatladuna nupi macha adubu tampakta pukhatpirami. Aduga khalami. Nupi macha adu karigumba khudong thiba amadagi nanthorakduna Mehergi yum aduda changlakpa oiramgani haina mana khanki. Meherna nupi macha adubu pamkhatuna hagolaklami. Room adudagi thoklakke hek tawbaga yamna angakpa ama ukhi. Madudi atay karisu nate. Bathroomgi mingsel aduda mana hek pamliba nupi macha adugi mami taramde. Madugi mikuptuda Meher aduki matik kiwa fauki. Aduga gimalladuna maning hanbada tungda thamliba leiriba bucket batin aduda thingjinduna leimaida haithakirami. Khonjel ama tabadagi khusi Mehergi karamda chensilakhi. Aduga leimai thakta wanthaduna leiramliba Meherbu hogatpiraga lokhatpiraga yum aduda leiriba table tamna purakhi. Masada thogliba thaudok mayam asidagi Meher yamna thina sathina kirami. Meherna gyan tarakpa matamda nupi macha adu mafam amatada leiba uramde.
ꯈꯨꯁꯤꯗ ꯃꯦꯍꯔꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯈꯨꯁꯤꯅ ꯃꯦꯍꯔꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏ, "ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ"꯫ ꯈꯨꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯍꯔꯒꯤ ꯋꯥꯈꯜ ꯈꯔ ꯐꯥꯊꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯈꯤ꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯨꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯇꯦꯔꯣꯠ ꯔꯤꯗꯤꯡ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨ ꯃꯔꯛꯇ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯔꯤꯗꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯃꯛꯄꯨ ꯃꯦꯍꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯍꯔ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯈꯨꯁꯤꯗ ꯂꯤꯔꯛꯈꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯃꯦꯍꯔꯒꯤ ꯐꯣꯟ ꯂꯥꯛꯈꯤ꯫ ꯀꯣꯜ ꯑꯗꯨ ꯃꯦꯍꯔꯒꯤ ꯃꯃꯥꯅ ꯃꯦꯍꯔꯗ ꯇꯧꯔꯛꯄꯅꯤ꯫ ꯃꯦꯍꯔꯅ ꯐꯣꯟ ꯑꯗꯨ パꯏꯈꯠꯈꯤ꯫ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯈꯤ꯫ ꯃꯦꯍꯔꯅ ꯈꯟꯈꯤ, ꯃꯄꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯑꯗꯨ ꯂꯨꯁꯤꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯅ꯫ ꯃꯦꯍꯔꯅ ꯃꯃꯥꯗ ꯃꯄꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯪꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ, ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯈꯨꯁꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯪꯕꯨ ꯎꯅꯕ ꯖꯥꯏꯄꯨꯔ ꯇꯝꯅ ꯃꯇꯣꯝꯇ ꯀꯥꯔ ꯊꯣꯡꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯃꯗ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯦꯡꯖꯤꯟꯗꯨꯅ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯐꯥꯎꯕꯗꯗꯤ ꯈꯨꯁꯤ ꯁꯣꯔ ꯍꯣꯟꯈꯤ ꯍꯣꯜꯂꯝꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯈꯨꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ, ꯑꯗꯨꯕꯨ ꯁꯣꯔꯗꯤ ꯍꯣꯟꯈꯤ꯫ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯌꯥꯝ ꯈꯔꯅ ꯈꯨꯁꯤꯕꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯈꯤ, ꯑꯗꯨꯕꯨ ꯈꯨꯁꯤꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯝꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯦꯍꯔ ꯃꯀꯣꯛ ꯉꯥꯎꯔꯝꯈꯤ꯫ ꯂꯩꯃꯥꯏꯊꯛꯇ ꯋꯥꯟꯊꯔꯛꯇꯧꯒꯤ ꯃꯑꯣꯡꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯦꯍꯔꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯈꯤ꯫ ꯑꯀꯟꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯜꯂꯛꯄꯒꯨꯝꯅ ꯂꯨꯝꯂꯝꯃꯤ꯫ ꯀꯤꯃꯟꯕꯅ ꯃꯁꯥ ꯐꯥꯎꯕ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯐꯝꯂꯤꯕꯁꯤ ꯈꯨꯁꯤ ꯃꯦꯍꯔꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯦꯍꯔꯅ ꯃꯥꯒꯤ ꯕꯥꯠꯔꯨꯝꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯈꯤ꯫ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯦꯍꯔ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯀꯤꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯦꯍꯔ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯍꯔꯕꯨ ꯁꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯃꯦꯍꯔꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯦꯍꯔ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯃꯦꯍꯔ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯦꯍꯔꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯃꯦꯍꯔꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯦꯍꯔꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐ꯭ꯂꯥꯋꯔ ꯚꯦꯁ ꯑꯗꯨꯅ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯗꯨꯅ ꯃꯁꯥꯒꯤ ꯉꯝꯖꯕꯤ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯊꯣꯝꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯦꯍꯔꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯨꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯦꯔꯣꯠ ꯔꯤꯗꯤꯡ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤꯕ ꯀꯥꯔꯗ 5 ꯑꯗꯨꯗꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯈꯤ꯫ ꯀꯥꯔꯗ 5 ꯑꯗꯨ ꯃꯦꯍꯔꯅ ꯎꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯀꯤꯅ ꯀꯤꯅ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯀꯥꯔꯗ 5 ꯑꯗꯨ ꯃꯃꯥꯡ ꯃꯅꯤꯡ ꯑꯣꯟꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯕ꯭ꯂꯦꯡ ꯑꯍꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯔꯗꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯏꯔꯝꯗꯦ, ꯑꯗꯨꯃꯛꯄꯨ 5 ꯁꯨꯕ ꯀꯥꯔꯗ ꯑꯗꯨ ꯈꯛꯇꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯃꯤ꯫ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯗꯦꯠ ꯍꯥꯏꯅ ꯏꯔꯝꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯦꯍꯔꯒꯤ ꯃꯃꯥꯒꯤ ꯐꯣꯟ ꯑꯃꯨꯛꯀ ꯈꯤꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯈꯨꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯛꯏ꯫ ꯃꯁꯥꯗ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯆꯃꯝꯅꯕ ꯄꯣꯛꯈꯤ꯫ ꯃꯦꯍꯔꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯥꯏꯄꯨꯔꯒꯤ ꯀꯥ ꯑꯗꯨ ꯃꯛꯇꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯑꯃꯨꯛ ꯁꯥꯐꯣꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯉꯝꯈꯤ꯫ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯦꯍꯔ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯦꯍꯔ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯗꯦꯜꯂꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯁꯨ ꯃꯦꯍꯔ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯈꯨꯁꯤ ꯂꯩꯔꯕꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯈꯤ꯫
Matang asida short story asi loijari. Marak-marakta asigumba short story asi hapjaraki. Mayamna nugsibiduna support tawbiramu.